Manipur News.channel gi maikei miyagi mafamda maroi pausing pizzery ahanbada miyoi sahum puduna pairiba Boeing mei hauduna chakkhre passenger sahum hena puduna pairiba Boeing 757-300 plane gi engine da mei hauduna chalakpadagi grid punamak siramgadore report asigi matungina Boeing 737-300 plane adugi engine da mei chalakpadagi Italy gi Brindisi da emergency landing tawduna passengers chahumlom adugi thawai kanba ngamokibani plane aduna awangba tiada mei chaltuna pairingai dagi video social media da khongjel yangna viral oirakre mei chalakhiba Boeing 757-300 adu ariba sahi yamla plane amani Boeing plane singda accident thopgi sang asi hokiba sahi khara asida hena henkalakpa maramna miyamda Boeing gi plane sing tongmuda kiba phaunare hairi Hokiba nongmunini asida hotel kulda Bhoot tamnare haibagi tonga ama kanna laki tonga aduna emankiduna kiduna laikai miyamna akiba phaunarapodagi 18 na ngak senduna kupna thiduna laki thidala matungda laikai adomdagi Nepali nupa amana maitai nupi lauraga maitai yumna olaga laiba thenaki hairiba nupa aduna lai tongba maiba idau saraga lairapa thenaraki ikui kuidana kul aduda maunaha ama society toki kuidana ahal ama amuksiki adugi khutong chaba lauraga laikai dugi mioi khara manaraga Bhoot lai laikai adu awana taragani haiduna santoraki laikai gi awana taba phananaba yumthong khudingi lupa lising ahum khainaraga Siliguri da satlaga laithau tonanaba pausing santoraki madugi matungda araanba tengol singna yam kumna senara matungda Bhoot chariba Nepali nupa ado phapangam khrai hai Kangpokpi district ki sapar maina yona sangsaluba sekmaidagi maitei ama police na rescue tokre hojik tholiba kanglok ki irang asina maram oiraga makha tana pamdaba thodosing thoktanaba haiduna security ki makedagi buffer zone semduna kanglok anigi miyosing makoi gi district singdagi henjinna chathok jin yadana thamlingi cherak asida ngasi sekmai makha lekai gi yumjau angom koba miyoi ama Kangpokpi district ki manung chanba sapar maina yona bus tonglaga chalubadagi Kangpokpi police na rescue torba matung Sengmai police sinarakre loinana Sengmai police na amuk imung manung gi miyoi singda tekta kaida sinarakre hairi pau sina makata na hairi bana yumjau angom hairi miyoi sina asi ayuk Imphal dagi Sanapoti senba passenger bus amada tonglaga Saparmana tamna sarkibani Saparmana yoro matungda mahakna gari dagi kumtharaga pham adugi miyoi sing detain tawduna wang pang taraba matungda Kangpokpi police ta sinakibani adugi matung Kangpokpi police na Sengmai police ta sinarakibani hairi Assam ki Maryground district ki jail dagi bandi ani nathokre hoki baleva po numiki numidang athengbada Assam ki Maryground district ki jail dagi tongan ba case kayada senabadagi mihat tatuna leiraba bandi ani nathokuna zenkre nathokuna zenkra bandi ani adugi mamingna Jiharul Islam amasung Sabata Sarkar kawi Maryground jail dagi bandi nathokuna zenkibagi thodok asi hantak ki asina ahan banate hoki ba tha taragi mamang dasu jail asida laiba bandi manga jail gi wall thugaiduna chenkibagi thodok leikre adu matam chana nathokiba bandi manga adugi manungda ahumdi phagatki anidi hojik phawa phaba ngamdana leiri masigi matangda layawa numikki numidangda bandi ani jail dagi amuk nathoktuna chenkiba asina jail asigi prison system asi yamna kudong thiningai oiba phim ama mayoknari bandi ani nathoktuna chenkiba adu jail gi authority sina mathau cheksindabadagi thokibani thodok asigi matangda chapchaba khangtonanaba inquiry chathaba hokre lenana police ki maikaidagi nathokuna chenkra miyosing adu phanabagi thabak yamna kana satari thodok sigi mai lena satari inquiry sigi matungina mara leiba kudima akanba dandi pigani hairi sel thanaba online game thingnabagi bill lok sabha da putokre Union Minister for Electronics and Information Technology Baishap Nangasi Lok Sabha da Promotion and Regulation of Online Gaming Bill solisingani kunmanga putokre bill adu putorakpada opposition gi maikaidagi charangnaba tholakpa maramna maktam khara Lok Sabha gi mifam yechoki makal khudemaki sel thanaba online game thingnabagi pandamda bill asi puthorakpani Union Cabinet na bill asi Parliament da puthonabagi matangda ayaw pikrabani hiram asigi matangda Union Minister na haiki naha oidiba miyoi kya online game da laisu hanbaga loyana yamlaba sempam ama arimada manganba maramna bill asi Parliament da pass tawnaba thorang lokolakpani chakolakpagi matung ina tongan ba gaming platform singda sel thanaba makalgi online game puthorakpa maramna sahi nauriba angang singda asobo cheteng ama pire malengi tongan mafamda miyoi kyana game makal asi pamna thanabagum India su sahi nauriba miyoi sing online game da sel thanabagi thawong asi chatharakpa thenari hairi online gaming gi matangda national legal framework ama semnabagi pandamda bill asi Parliament da pass tawnaba thorang lokolakpani karigama bill asi pass tawrabadi makal kudimaki paisa thanaba online game sing thinglagani ating masigi mayakta kanagumana online gaming platform tarumlabadi sahi ahum phawo jail da thambaga loyana lupa crore ama fine
ꯊꯦꯟꯒꯗꯧꯔꯤ ꯑꯣꯟꯂꯥꯏꯟ ꯒꯦꯃꯤꯡꯒꯤ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯕꯁꯤꯡꯗꯅ ꯆꯍꯤ 2 ꯖꯦꯜꯗ ꯊꯝꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ ꯂꯥꯈ 50ꯒꯤ ꯐꯥꯏꯟ ꯊꯦꯟꯒꯅꯤ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯑꯣꯟꯂꯥꯏꯟ ꯒꯦꯃꯤꯡꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕꯁꯤꯡꯗ ꯀꯅꯥꯒꯨꯝꯕꯅ ꯁꯦꯜ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯑꯍꯦꯟꯕ ꯁꯦꯜ ꯇꯥꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯣꯟꯂꯥꯏꯟꯗ ꯁꯥꯟꯅꯕ ꯒꯦꯝ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯊꯤꯡꯕꯒꯤ ꯇꯉꯥꯏꯐꯗꯕ ꯃꯇꯝ ꯌꯧꯔꯛꯂꯦ ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯂꯅꯥꯏ ꯃꯤꯑꯣꯏ ꯑꯃꯗꯤ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡ ITA Act 2002ꯒꯤ ꯁꯦꯛꯁꯟ 69A ꯒꯤ ꯃꯈꯥꯗ ꯕꯨꯛ ꯇꯧꯕ ꯌꯥꯏ ꯁꯦꯜ ꯊꯥꯗꯗꯅ ꯑꯣꯟꯂꯥꯏꯟꯗ ꯁꯥꯟꯅꯕ ꯒꯦꯝꯁꯤꯡ ꯑꯊꯤꯡꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯔꯦꯒꯨꯂꯦꯇꯣꯔꯤ ꯑꯣꯊꯣꯔꯤꯇꯤꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯋꯥꯐꯝ ꯕꯤꯜ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈꯤꯕꯅꯤ ꯃꯇꯨꯡꯗ ꯂꯝ ꯍꯦꯟꯗꯅ ꯀꯨꯀꯤ ꯂꯝꯗ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯌꯦꯡꯗꯨꯅ ꯂꯩꯔꯣꯏ ꯀꯣꯇꯨ ꯁꯦꯡꯃꯥꯏ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 50ꯔꯣꯝ ꯍꯦꯜꯂꯕ ꯌꯨꯝꯖꯥꯎ ꯑꯉꯣꯝ ꯑꯄꯣꯛꯄ ꯑꯉꯥꯡꯖꯥꯎ ꯑꯉꯣꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯕꯁ ꯇꯣꯡꯗꯨꯅ ꯆꯠꯄꯗ ꯀꯨꯀꯤꯅ ꯌꯥꯝꯅ ꯅꯝꯅ ꯇꯥꯕ ꯁꯄꯔ ꯃꯩꯅꯥ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯂꯤꯁꯇ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯉꯁꯤ ꯑꯌꯨꯛ ꯕꯁ ꯇꯣꯡꯗꯨꯅ ꯆꯠꯄꯗ ꯁꯄꯔ ꯃꯩꯅꯥ ꯌꯧꯁꯤꯜꯂꯨꯕꯗ ꯃꯐꯝ ꯑꯗꯨꯒꯤ ꯀꯨꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯒ ꯁꯄꯔ ꯃꯩꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁ ꯀꯥꯡꯕꯨꯅ ꯀꯥꯡꯕꯨ ꯑꯃ ꯆꯠꯂꯒ ꯃꯍꯥꯛꯄꯨ ꯂꯧꯔꯨꯔꯒ ꯀꯂꯥꯇꯣꯡꯕꯤ ꯐꯥꯎꯕ ꯊꯤꯜꯂꯝꯂꯒ ꯃꯐꯝ ꯑꯗꯨꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯇꯥꯕꯗ ꯁꯦꯡꯃꯥꯏ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯂꯥꯛꯂꯒ ꯃꯍꯥꯛꯄꯨ ꯂꯧꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯀꯝꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯇꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯌꯨꯝꯖꯥꯎ ꯑꯉꯣꯝ ꯀꯧꯕ ꯁꯦꯛꯃꯥꯏꯗꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯀꯨꯀꯤ ꯖꯣꯒꯤ ꯇꯦꯔꯤꯇꯣꯔꯤ ꯂꯥꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯃꯍꯥꯛꯄꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯨꯂꯤꯁ ꯀꯧꯔꯒ ꯁꯤꯟꯅꯈꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯝ ꯍꯦꯟꯗꯅ ꯕꯐꯔ ꯖꯣꯟ ꯂꯥꯟꯁꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅꯁꯨ ꯕꯐꯔ ꯖꯣꯟꯗ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯕꯤꯅꯕꯁꯨ ꯀꯣꯇꯨꯅ ꯐꯣꯡꯗꯣꯔꯛꯂꯤ CBSEꯒꯤ ꯑꯣꯄꯟ ꯕꯨꯛ ꯑꯦꯛꯖꯥꯝꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯆꯤꯟꯐꯥ ꯐꯥꯍꯟꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯤꯕꯁꯤ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯒꯗꯧꯔꯤ CBSEꯅ ꯑꯦꯀꯥꯗꯦꯃꯤꯛ ꯏꯌꯔ 2023-24ꯗꯒꯤ ꯍꯧꯅ ꯀ꯭ꯂꯥꯁ 9ꯗꯒꯤ ꯑꯣꯄꯟ ꯕꯨꯛ ꯑꯦꯁꯦꯁꯃꯦꯟꯠ ꯍꯧꯅꯅꯕ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯦꯁꯅꯦꯜ ꯑꯦꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤ 2020 ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯀꯨꯔꯤꯀꯨꯂꯝ ꯐ꯭ꯔꯦꯝꯋꯥꯔꯛ ꯐꯣꯔ ꯁ꯭ꯀꯨꯜ ꯑꯦꯖꯨꯀꯦꯁꯟ 2020ꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯏꯔꯤꯛ ꯆꯤꯟꯐꯥ ꯄꯨꯍꯜꯂꯒ ꯑꯦꯛꯖꯥꯝꯗ ꯆꯤꯟꯐꯥ ꯄꯨꯔꯛꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯏꯊꯣꯛꯄꯒꯤ ꯍꯩꯅꯕꯤ ꯑꯃꯁꯨꯡ ꯆꯠꯅꯕꯤ ꯂꯩꯔꯤꯕꯁꯤ ꯃꯨꯠꯊꯠꯅꯅꯕ ꯍꯣꯠꯅꯒꯗꯧꯔꯤ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ MR ꯖꯣꯏꯄꯨꯔꯤꯌꯥ ꯁ꯭ꯀꯨꯜꯒꯤ ꯒ꯭ꯔꯨꯞ ꯗꯤꯔꯦꯛꯇꯔ ꯀꯅꯠ ꯒꯨꯞꯇꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯕ ꯂꯥꯏꯔꯤꯛ ꯑꯃꯒꯨꯝꯕꯅꯤ 12ꯁꯨꯕ ꯆꯍꯤꯆꯥ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯃꯒ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯑꯃꯒ ꯀꯣꯝꯄꯤꯇꯤꯁꯟ ꯇꯧꯕ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯃꯃꯥꯡꯗ ꯆꯤꯟꯐꯥ ꯄꯨꯕ ꯑꯃꯁꯨꯡ ꯆꯤꯟꯐꯥ ꯐꯥꯗꯨꯅ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯁꯦꯛꯇꯔꯁꯤꯡꯗ ꯂꯥꯏꯔꯝꯕꯗꯨ ꯉꯁꯤꯗꯤ ꯌꯥꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯦꯛꯇꯔ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯕ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯊꯧ ꯇꯥꯔꯦ ꯃꯔꯝ ꯑꯁꯤꯅ ꯆꯤꯟꯐꯥ ꯄꯨꯕ ꯅꯠꯇꯕ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕ ꯅꯣꯂꯦꯖꯁꯤꯡ ꯑꯗꯨ ꯔꯤꯑꯦꯜ ꯋꯥꯔꯜꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯕ ꯉꯝꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯊꯣꯛꯄ ꯆꯪꯏ ꯃꯁꯤꯅ CBSEꯅ ꯂꯧꯈꯠꯂꯛꯂꯤꯕ ꯑꯣꯄꯟ ꯕꯨꯛ ꯑꯦꯛꯖꯥꯝꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯨꯡꯂꯝꯆꯠꯀꯤ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯈꯤ ꯁꯤꯜꯚꯔ ꯂꯥꯏꯟꯁ ꯄ꯭ꯂꯥꯁꯇꯤꯛ ꯁ꯭ꯀꯨꯜꯒꯤ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ ꯅꯃꯟ ꯖꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ CBSEꯅ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯦꯛꯖꯥꯝꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯍꯟꯊꯍꯟꯕꯇ ꯅꯠꯇꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥꯍꯪ ꯍꯪꯕ ꯉꯝꯕ ꯑꯃꯁꯨꯡ ꯋꯥꯍꯪ ꯍꯪꯕ ꯄꯥꯝꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯄ꯭ꯔꯃꯣꯠ ꯇꯧꯕ ꯉꯝꯂꯒꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡ ꯁ꯭ꯀꯤꯜ ꯍꯦꯟꯒꯠꯍꯟꯗꯨꯅ ꯆꯤꯔꯕ ꯃꯇꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯋꯥꯔꯦꯞ ꯂꯧꯕꯉꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯈꯤ CBSEꯒꯤ ꯑꯅꯧꯕ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯈ꯭ꯔꯕꯁꯨ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯊꯦꯡꯅꯒꯗꯧꯔꯤ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯗꯔꯟꯁ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯗꯣꯛꯇꯔ ꯑꯜꯀꯥ ꯀꯥꯔꯐꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯗ CBSEꯅ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯣꯖꯥꯁꯤꯡꯅ ꯍꯥꯟꯅꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯂꯦꯛꯆꯔ ꯄꯤꯕꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯟꯁꯇ꯭ꯔꯛꯇꯤꯕ ꯑꯃꯗꯤ ꯗꯤꯁꯤꯖꯟ ꯗ꯭ꯔꯥꯏꯚꯟ ꯑꯣꯏꯕ ꯁꯤꯁꯇꯦꯝꯁꯤꯡ ꯑꯦꯗꯣꯞ ꯇꯧꯕ ꯃꯊꯧ ꯇꯥꯔꯛꯀꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛꯇ ꯀꯥ ꯍꯦꯟꯅ ꯇꯥꯡꯖꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯑꯦꯛꯁꯇ꯭ꯔꯥ ꯀꯣ-ꯀꯔꯤꯀꯨꯂꯝ ꯑꯦꯛꯇꯤꯚꯤꯇꯤꯅꯆꯤꯡꯕꯁꯤꯡꯗ ꯊꯋꯥꯏ ꯌꯥꯎꯕꯒꯤ ꯍꯩꯅꯕꯤ ꯂꯩꯇꯕꯁꯤꯅ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯆꯠꯅꯍꯟꯕꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯋꯥꯕ ꯊꯣꯛꯄ ꯌꯥꯏ ꯑꯗꯨ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯥꯏꯔꯤꯛꯀꯤ ꯆꯦꯅꯥ ꯐꯥꯛꯇꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕ ꯀꯟꯁꯦꯞꯁꯤꯡ ꯑꯗꯨ ꯀꯝꯗꯧꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯗꯕꯒꯦ ꯍꯥꯏꯕꯁꯤ ꯑꯣꯄꯟ ꯕꯨꯛ ꯑꯦꯛꯖꯥꯝ ꯇꯝꯕꯤꯕ ꯍꯥꯏꯕꯁꯤꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅꯗꯤ ꯑꯣꯄꯟ ꯕꯨꯛ ꯑꯦꯛꯖꯥꯝ ꯍꯥꯏꯕꯁꯤ ꯑꯦꯛꯖꯥꯝꯗ ꯂꯥꯏꯔꯤꯛ ꯐꯥꯛꯇꯣꯛꯂꯒ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨ ꯑꯦꯟꯁꯔ ꯑꯣꯏꯅ ꯁꯦꯝꯗꯣꯛꯇꯨꯅ ꯏꯊꯣꯛꯄꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯔꯥꯏꯕ ꯑꯣꯏꯒꯅꯤ ꯈꯟꯅꯔꯤ ꯑꯗꯨꯕꯨ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯂꯛꯀꯗꯧꯔꯤꯕ ꯀꯣꯏꯁꯟꯁꯤꯡ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯍꯥꯡꯇꯣꯛꯂꯒ ꯀꯣꯄꯤ ꯇꯧꯕ ꯌꯥꯗꯕ ꯀꯣꯏꯁꯟꯁꯤꯡ ꯑꯣꯏꯒꯗꯧꯔꯤ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯐ ꯂꯥꯏꯟꯅꯤ ꯖꯦꯛꯄꯣꯠ ꯅꯠꯇꯦ ꯍꯥꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯄꯥꯎꯇꯥꯛ ꯄꯤꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯖꯔꯣꯏ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ